ngase phongkiba masum thokiba thawdo wathoksingi maroibi I pausing khonggasaraga Manipur top channel gi mekedi mayamna thamjagi ahanbada sanalaiba pauksi digi lokusaraga numit nifuga mapani suraba Manipur gi tangdu loitadaba thawdoksing center gi Toupham thokpa touri Eina Erang laksinba ngamjadabani Manipur thokliba tangdu loitadaba thawdoksing asi laksinna central government gi oina di Toupham thokpa touri Eina Erang laksinba ngamjadabani haina Chief Minister Nauthongmam Berena North East Live te piba akhanaba interview amada phongdokre interview du da makna haiki Manipur thokliba Erang asi mipum kudimaki lebak thiba mani relief camp de leiriba miyam gi awabra saruk yari hauju state asigi miyam gi mating digi amasum union home minister gi lising makhada Erang asi tapna laksinba ngamle haukiba numit humni marini asida state asida pamdaba thawdo amata thoktre lenga asina state asigi tuan furup singi personality sing tanaduna yariba makai athuba state asida ingtapa purakna basu kanonari state asida ingtapa tangdu leitaba purakpada mipum kudimaki mating sangi miyamna su pangba yaba mating pangari hauju state asida thoklibi Erang asi law and order khaki aswepanate masi tuan issue singa thonmani loinana issue singa si ningthina review tawbigi tangai padabusu leiri National Highway to the Amukhana Tingjin was Langana DGP Thaduna Kongjang Siliba Miang Wadi Sanhanduna Atubada Hangdona Bonari Amaramda NIS 37 da State Sigi Nom but the Sangrava Yadrava Polamu Watana Pushilakli Miamakari should be pining electi Susampu the relief camp Samakatre Lake Company Sida Mioi Lissing Taragamanga Sanirom Sang the Pamlodun lady Makoi Damak saying back lissing Ahum Hawaii back Satre Kankal Thawna Singba Piri District Kudimaki Relief Camp Yengshinanaba Monitoring Committee Assembly Camp Kudimak Langaki official sing Thaduna Award Apa Laitana Yengsili Asumna Atopa Camp Sing the Su Sanatanaba Polam Sing Watana Pangali MLA Sing the Delhi the Satuna Center Gilusing Sing Unariba Sigi Matana Minister Makatana Haki House Delhi the Sakiba MLA Sing Magna Tabanati Makoi Mesana Sasabani Isterasigi Miam the Center the Erang Luciana Wapum Fundo Haningbagi demand over the Gisat Poigani Mark the Isterasigi Minister Ne Kanglup Amataginati Amasumara Maduna Kanglup Amakaki Makeda Yaupamdi Adomanamak Manipur Legislative Assembly Speaker Rajya Sabha MP Yauna MLA Singna Delhi the Satlivasi Pai Haina Khalik Loinana Union Home Minister Amit San State Asita Laklamba Minister of State Home Nityanan Rai State Asita Numit Kungamanga Nirom Laiduna Erang asi Lucinanaba Honariba Sina Center State Asigi Kayam Khanbi Begi Hybrid Takle Leiba Sida Satiba Tawdo Kiyama Tokre Adobe State Amada Numit Humni Marini Laiduna Erang Laksinana Bohonavasi Amit Sakaktani Masimak Aikogi Oina Yamna Lebu Fabamani Adobe Lebak Tiba Haidagadi Erang Asibu State Langana Matam Sana Laksin Bangam Hoda Vasini Masimaki Aswebani Center gi Makedigi Honabiabo Honari Central Amadi State Force na Ehinung Til Kaida Nangak Sinumiagi Punsi Masum Lantum Kali Center na Manipur Erang Asibu Punkun Gamari Leptana Monita Tauri Amasum Minister MLA Sing Delhi de Satuna Lusing Busing Unana Bamadi Apaba Mahifang Liba Shikidama Makwebus Takali Manipur District Taragatruk Levigi Manung Erang Yamakali Basi District Ahungaktani Atubada Tangdu Laitaba Pibam Hanjananduna Maushagum Go to Hill Go to Village campaign Sataduna Singamasum Tam Amuk Hanana Marifat Hana Bonaragani Ing Tapa Hanjan Hanmada Tuan Furki Miangi Mating Yamna Matautai Maramaduna Hokiba Numit Tarani Romashida Kuki Yauna Kanglup Singilu Singa Wari Saba Hore Loinana Awatar Miamgi temporary Weba Yum Lissing Ahumdigi Marifa was Hanaba Bapum Kandokle Lenga Sina Mito Kantuknaba Tabak Horakpada Minister led Pa Hokip Lusing Cabinet Subcommittee Amasimki Lenga Sina Kanagum Amatagi Mayo Tabak Tawlati Sumatagi Memara Tokli Erang Sina Mito Masingam Sanksilak Wasibu Yang Sinduna Masa Kangdoktuna Sapaba Mapam the Lehelaba Matung Memar Erang Nem Taraga Halankina Sinbakani Aiko Karisu Laptona Bayaroi Tadau Kuki Paitina Singba Imunungatani Maramudun State Sigi Mipung Kudimang Amata Oina Hotna Minaduna Intapa Purana Bohona Minasi Tokribat Hogdoxing Naknaraga Kautuknaraga Paminaraga Wadi Sanaduna Warishin Purana Bohona Minasi Hanasu Set Minister Berena Apeltoki Atopa Palmana Kuki Singna Henzilaglabadi Naga Kanano Hiba Sapsana Kangani Joint Trap Council Laimakong the Leva Liang Mai Naga Furuki Yumama Kuki Singna Atamna Maitadoki Bagi Tawang Akan Mamona Kanem Tawi Manipur Hojik Tokli Erang Sida Naga Singna Yauksindana Tumina Laitopa Sida Kuki Singna Aswan Manikanduna Henjil Aglabadi Naga Kanano Hiba Sapsana Kangani Haina Joint Trap Council JTC na Fudurakli
Zemi Naga Council, Liangmai Naga Council, Rongmai Naga Council, amasum Inpui Union Manipur Apun Body ama oiriba Joint Tribe Council gi Kanmenana Kuyak Bidam Tadurakpa Sir Amanai. Thasuki Taraga Nipangi, Nongyaida, Laimakong the Labor, Nagagi, Yum Amabu Kukishina, Atamna Mai Taduk Housing took Liba Manipurgi, Watu Ashida, Nagasina, Nutrient Oina Lady Basi, Tugaina Buhonarak Penhanalawi, Mai Tadopikra by Yumadugi, Tongal Su. Naga House and a making a Taduna Tamibani, Loinana, Taudo Simak Laimakong, the headquarter with the Yankated Mountain Division Yi Mamang Maktadani, Maloina Mapamasigi, Aquabra Central Force Personal Camarum Lady Beni, Adobo cookies in a you might have Tabaksa Taraliva Sida, Army and the paramilitaries in a Tumina Yang lady, Mashinamara Warga Mueviki Punsiam the Lantum Camarum Amanta Tokale. Watu asida neutral oina leijari banagasina onchinduna attacks tharakpasi level thibani loinana mahau rule de gauna makogi sangja phampi diba nagasing da onchinduna attacks tharakpa haibasi yamna haksina lawi cookiesina watu asida mayek singna sumthokna ba khona drabadi nagasingna yengduna leithokloi haideni su pausna makhatana phongdurakli Makasa Tarapoina to perform, I quite Prime Minister Niba Lapanati Oibubi, Manipur Hana Sunari Bigi Texas, State Muslim Center, Langana Pugadavani, opposition. Manipur political party Taragi Lusimus in Delhi, the Zuntaradi Prime Minister Unana Valera Libasi, Maki Mapam Diki Karigumba Kara Niba Lapanati, Manipur Hana Sunaba Lep Tribasi Center Muslim State Langak Pai, BJP Langana Tabak Haitaba the Guinea. Masigi Texas Center amasum State Langana Pupam to Ihaina, Hanagi Minister amasum Congress Legislative Party losing Okram Ibobina, permission of the New Delhi the Liba AI Shishi office the house Delhi the came Tauduna Lady opposition party Taragi mute single winner, Nasi Pangto Kipa Pogi Mipamada or Ibobina High. Leba Sigi citizen ama oina housekeeper Zun Taradagi Wakalon Manava to one party single winner, Prime Minister Unanava, Matam Pipina Batakna Lapane. Aikoina su matam khradang oirabasu pibirakani haibagi thazaba thamkibani adubu mikup ama phaba unanaba matam pidabasi lebakthibani aikoina mafam asida lakliba si Prime Minister gi kariguma khara ninanaba lakpanati aikoi sakni banati aikoi piklaba Manipur ko state amadagi lakpa oibana arapa mafam dagi kariguma khara ninaba mafam adu lakpani haina khalamba tarabadi madu yamna lebakthibani Hauju state asida thoklib Irang asi Manipur khaktagi ni haina khanmati langani masjid leba asiki national security go bofni makoina Irang asida thoksadabagi mami sauna tari Manipur India ni saruk amani haina makoina laurabadi me ahumdagi thokliba Irang asi double engine lainga asina thabak ningthina pangthokpa ngamdabadagi naiki feminist and parent singa masana miya mamangna phone thoktuna thoklib Irang asi intelligence amasum security fail oibadagi thokpani haina phongdokhrabani Maramasina totally Irang Siki moral responsibility kanagi oigadoribanamas Makogi Matakta, Kari Tabak Lakot Kadoribaki Hibisi Hangme or Haki. Mamang no Maki say Taragamangaki Langak Lady Matamna Sigma problem Masin Kanganatoki, Loina Madu, Atal Bihari Bas Pine Prime Minister Oidingagi Matamdagi Laki Badu, Matamatam Gwena Lenga Duna, Lakshilaga Lakivani, Handaka and Amata Toli Bus Minister and Beren Singana Lenga Piva Haitabadagi Tokoni, Mashita is the Nomasum Center Animal My Laitolagasi and Miharoi, Lenga Animal Moralia Panturi. India Lengana, Matana Liva, Lenga Oidam Labadi, Irang, Sinumini Humnigi Manunda, Sang Tarabada, Sayola Magimanu, Lushilamayavani, Maram the India, Masana Superpower, Lenga and Hina claim Toribani. Pikraba Manipura Masagi State Force Lissing Kuntraga Magmata Lady Basi Matata, Iranga Shigamari Lane Central Paramilitary Force Personal Lissing Kumpugena, State Asida Tazilaki. Amasum Patok Rabadi, Lady Security Masingasi Manipurgi Yum Tong Kudimangaks and Makonagani. Adumanama, Hawkiva Ta Amamakayasi, State Asida Tangu Laita, the Bafim Amadaraki, Masida Mipum Kudimang and Paponari. Totally be Irang the center amasum state lengaki kari aron ba agenda laibano kari gidam matam sana thabak lokhotapanangki su taunagera taunaroira kuki militant singna paideba kusuklai singna si hek pai hendaba matamda Manipur ing the taptaba soidana purakani masi India lengana tauge harabadi kari sunati Makoi Kulai Tadwalaga, Wari Sanarab Matamda, Lamdamas in the Tataba Purako Yagani, Adubo Makoi Namasi, Karigi Tauda Banonki, Makoi Manipur Butanka Ashida, Karigi, Mirai Banonki, Irangasi Tokraba Matong Numit Kungatarun Hilareka Home Minister Maniputalaki, BJP Nedi Home Minister Levaki Mapam Amatada, Irang Tokpagi Sat, but instead of the Numit, Humni Pantaraga Laki Yagdi,
Manipur Home Minister Namit Humni Laytatun Irang Lakshin and Wokana Bibasi, Puari Semle Hina Fondukli, Adobu Mahana, Lading in the Mid Humni to the Nomai Kap Nabalepte, Mi Hat Nabalepte, Irang Lucian Basumde, Machine Takre, Lambda Mashida, Makoi Mashel Kara, Hat Nabiaba Hatnaraga, Waraga, Toxakigani Habi, Centeri Tauxadabagi Mami and a sound over Pangi, Mashile Tivani. Instead, I see the Tokli Irangasi, mainland the Toklam wherever the India's Nahana, my house to Salamani. Center na Manipur bu thok sabi da bu thawong kaya sina Manipur gi na kya lana sakina bi local fauna ma saw heli asiguma tati ta woina taw bu mataw si khang duna leibang amloi Prime Minister na una bi matam pidra su PMO office ta member na pisin kre Congress ti laira duna BJP MLA sing su Prime Minister una na ba matam ngai duna leira ba fawda una ram da ba si leibak thi banai ki Paugi mi phamadu da ZDU Manipur State Unity President KSH Biren Party Executive Spokesperson Dr. Nimaisan Luang CPM State Secretary KSH Sandas Wangaki, Loinana, Opposition Political Party Taragi Mutsing Su, Puna, Yakin Su, Powers the Fundurakli. Makasa Tarapoina Topapon, May Ohum the Gisataraki Pelan, Kambina Veletri, Koki Militant Singa, Gels and the Nomakanakre, Shugunu Tongkong, Bomb Pokai with the BDF Sokley. The Midkranigi Mawang Hanjin Koki Militant Singa Kul, Nagalak Liba, Kunja Singa Gimarakta. Awa Oktong Taunaduna, Kutona Kraba Matuna Sinumidang Pung Nipan Minute Taraganiturum Tarapada, Singda, Cookie Haidazu Kangnava, Singda Dam Tava Lambigi, Singlom Tangma Matata Leva, Gelzan Cookie Kulgi, Kulai Piper Militant Singna, Makatang was Rukta Ladiva, Mitagi Yum Sing Tam the Nomai Round Kia Capsula Padagi, Kulngak Liba Kunjasin Handuna Kutona Cre. Nakalani Marakta Kutok Narakpadaki Mapamadugi Anakpada deploy Tarakiba BSF Amasu Manipur Rifles ki personal sinus Koki militant sing tamna no makapa Yokshilaki Kulnga Liba Kunjasin Kaktana Kut Halamadagi security personal sing Yokshilaktuna Kablakpadagi Gelzan Koki Kulga Irap Lapnadana Sing Takrom the Lady Asam Rifles ki Kangbuna State Force Masum Kunjasing da Nakoina Makadaki Numai Kabaklagano Makoina Topa Tauragi Heraki Loina Asam Rifles Singna Kapaman Mamonda Motorama Kaptuna Pokai Begim Koltaki, Bomasigi Mokoltara Matundagi, Koki militant singna Mitegi Yum Sing Tamna Nomai Kapsila Koleki, Adominama Asam Rifles Kimekadigi, San Ubangamba, Searchlight Sing Ahum Marirak, Mitegi Yum Sing Tamna Kaptarakwadigi, Kulngali Bukunja Sing Imekadi Asam Rifles, Searchlight, Kablaktana Bakanki, Loina Koki militant singna Nomai Kablakpa, Lep Kribasi, Makogi Marakta, Aso Apan Yaw with the Udambia Hainasu, Singda Kadang Mandagi. Thaudo Simbo Hakting Hobo Sing the Funduk Narakli, Nakalani Gimarakta, Minute Kulgani Rom Sukna Akan Mono Kutonaki, Pau Sitavagi Impalagi Commando Team Susangsilaktuna, Numidang Ating Bafau, the Mapamashida Mikuk Nom Singalaki, Amoromda, Nasinung Tilpung, Aniram Tarakwadana, Shamai Pieski Manung Saliba, Luang Sangol area, the Cookie Militant Sina Mitegi, Kunjasing Tamna Numi round Kras Kabakre, Adubamashida Muyamata Aso upon Yahodradi. Loina Rangaran Tilpung Mangaga, Makairam Tarapada, Sugunu, Tongkongi post, the Ladino Kunjasing Naksin, Mikitabaktoriba BDF ki, personal Amakangodana Pokairapa, Bongi Masian Panduna, Makongani, Makutani Amasum, Maida Sopodi, Sugunu Community Health Center, the Pukatuna like an acre. Bombas in the Midkranigi Mamana Cookie Militant Singna, Taklamba, Lang Organ Hadi, Shoglababi, the personal as English, Nando Sani Pugumari, Apopa L. Eskukawi, Pangaltabi. Maya Lekai Gini, Maki Asupasing Community Health Center, Laying with the Kudong Saroi Davagi, Nasiras Ministry the Pukalactuna Makatana Lankre, Pokaida Giba Bomas, Leremgani Tazarudabana, Magna, Post Manaka Labor Amon Akaishan Kumjundana Maitaru with the Kango than a Pokaida Kipan Hedi. Atopa Taudo Amadangas Ayupung Nipalum Tarakwada, Mr. District Pagaksau Ikai PS Nakuanba, Kangbai Maning the Labor Singi, Saruna Namba. Haikon area Koki militant singna Sagalakwa bunker singi manungdagi amagi manakta local med bomb mama pokaira kradi police ki pauna haibadi bomb Koki militant singna same saraba matungda test onaba pokayan kipen hadi adomaina bomb test tokiba sigamari lainana makata na Koki militant singa gi marakta numai kapna bana singbagi thangdok sing thokiba laite haide su pau sida makata na su fondorakli makasa tarakpoina to ba formana Lema Kong Sing Mamasum, Kanto Sabal the Combined Force na Operations Attack, Yum the T Humbadadi Army na Police Yahon Kidre, Tasigi Taragani Pangi Numidanga Ting Mother Lema Kongi Yankagatre, Mountain Division Headquarter Gi Natun Suma Makta Leva, Liangwe Nagama Yauna, Mitegi Yum Tarukta, Koki Militant Sing no Mai Kapsinduna, Mai Tadok Lam Labamatung, Nashi
Pung mapalom tarakpadigi hauraduna combined force na leimakong singmang madi kanto sabalgi area da hana koisilaga combing operations atakre thaba asida Manipur police yauragasu makoidi combing operations atakadaba mafamsingi akoibada leiba lambina singmada ngak selamba natana yum na sangduna thi humbagi thabak sathabdadi yawan khide thawang asida pawmisingna kunsuba zat regiment gi personnel sing karigidamak Manipur police yahondri bano haina hanglubagi pakumdadi Kuki militant singna nomay kapsilak pa yai singna badagi makoy yahonda banaki. Mapam singa sida nga sinungtil pung amatarak papawda yumay takraba matungda lehuri basingda sang no thi humbagi tabak sataki. Masida mitegi yum singi thong thonang thugay na matenaki. Nauna sanga bada ngay ribi yum mamasu may taramda ba tengnaraki adubu yum asigi thong thonang na singbadi thugay ramki. Ingawrok singmang amadi cooperative mite area masu Nepali kulgi maningdana koki militant singna saramba bunker sing lerama thenaki coming operations sa takiba mafam sing leramba mai thadokraba yum sing pawmi singna photo namna bo hona rubada army na thenglaki masida pawmi sing karigi thingni bano hanglobada koki singi bunker leriba mafam asi yamna nakpanina nakoide nongoi kapsilak pa yai haina kialaki adubo pawmi singna aikoi gisu topom tokpa ithawni haina khumbaga loinana mafam adugi army sing sathokraba matungda photo namki aduga koki militant singna sagalamba Makuigi bunker single leba hiral yunglam su thengnaraki coming operation lower matungna zat regiment gi personal sing tholakpada kanto sabal gi lambi ngak selam khiba nupi singna karigidama army laina liangmoi naga amagi yauna mitei gi pulaga yum taruk mai than khibano haibi gi wapum na hounana pop thorak tuna piana ba phungdoki loinana zat regiment gi kangbu thingduna thamki makoi bu makoi kem singda oina sanglaga laina ba nupi sinaki kunja nupi singna pawmi singda phungdorakpada ingawrok singmang mitei kulgi labuk singda matik chaba security leitepa loinana koki militant singi bunker singsu nakna leibana kunja singna laupan ba ngamloi dore haraki phiba masida natana laimakong da leiba Nepali singna koki militant singna yumthongi seng kg yangkhai amadi Nepali sing manga demand tawduna laure hari Karigumba sing amasum selfie drabadi hat kane hana suki hanwi rari loinana koki militant singna mafam adugi mitei singna loizaba sanyauna yen nganu kyasu huralaga sathokre hana permission phungdoraki makasa tharak poina to papom na Assam gi minister Himanta Biswa Sarma na sengdorakli Nedagi convener su oiriba Assam gi minister Himanta Biswa Sarma na thulakiba sengdok sterol amada numit khrani gi mamangda social media gi post khra da Manipur gi underground leader khra gi marakta understanding lainare harakibu wafam singu yumpham yawdo aranbu wafam sing hairi asigumba element sing asiga engagement tawnaba amata leite hairi loidana kumja english ngani ga nipanda matamadugi congress lenga na Manipur kuki zomi amasu mar ethnic community singi khulai paiba kang kunga mangaga sugi kuyak pinaki makogi manungdagi self style chairman amana ikhibani hairaduna social media ra phongdoknarakibu wapamadu iriba miwe aduma kumja english ngani ga taraga nipan anisubu Manipur rifles ki arm court gi numai mangkhibagi thawdog sienabadagi investigation sa tharakliba miweni state ki BJP lengana case adugi maru eba yengladuna NIA da thijina na khusina khibani case asida sienaba miwe singi mathakta NIA na charge sheet thagalaglabani maramasina Siroladugi matangna yashina khiba laibigi singna bamata leifam thokte hairi Siroladu lanai mi amana masa kanjana bi ikhibani hairaduna maka understanding laina ki hairaglibasi yumpham yawdaba amasum asumana tabu wafam ne haina su makha tarakli haina pausna supalakli makasa tarak poina to papom handaki tanja sta ekoi punchinduna lemina ba ngamhaudrabadi tunglam satta so asawba silence kya mayu ngarakani research club Kogisin mezogidi makugi lairiba mahiroi lupsing CSO sing nupi organization sing khulgi lusing basing political leaders sing amadi elected representative yauna section khudimangna amata oibigi khongthangda lepminaraduna sangshilakliba khongjang khongthang sidigi ekoi maitainasu asobu parama oiraduna aikoi gisu pulhauna batanja du lawmin hausi haina zananete irabo research club ki publicity secretary L loizing common thadura pasirul amana phundurakli Handaki tanja sida ekoi punchinduna amat oina lemina ngamhaudrabadi ekoi tunglam sattasu asobu silence kya ma mayu ngarakani Manipur thokliba kangluk ki irang sida mitei khunai bu lusing libani haiduna laiba lup asobu singsu amat oina punchinbiro lup aman human chain sembiyo atopa aman amu okat mi phambiyo haina lebak mayamda apul tarakani manadaba apil singa sida miyamna ingada ribasi karambagina Lebak miyamsu kangaunraduna magi thokpa pangtawda tawnabagi mami ama sauna tharakli masina thoklibi irang asibu mayon sumlakpagi mahutta
Seranaba maike amada pukrabadi karam tawgani masisu mitei khunaibu lusinglibani haiduna lairiba lup asawusingna khandabiyo aikhoigi CSO sing amat oina punsinbigi matamoire taragi saisuna lengthong phai haiba ipai pugi pawro pawta adu ningsing minarasi tholibi irang asina miyoi kya gi thawai mangan khibituna tana miyoi lising kya amana mayuma ke leijadraba haibadu henkre hanjinma ngamlaroidaba lantung kya ama sumangta ankre relief camp da lairi basing supam nompham khangdana kangauna duna lairi mairoi sa kya su mai tampam phangdana lairi tholi birang asina manipur gi khunai gi mahuksa gi punsi da sauna akai ba pi bidana tana aikho gi sitmi lon da su sauna singnarak libane tholi ba lana su koki singna mitei di attack torak pa gi thuraki bane adu koki singna di mitei singna attack hana torak pa ne haina aran pawdom kya ma social media ma di news channel singna thagatuna report tawduna lakli bane koki sin mizogi MLA tarana lusingladuna makhoi goeba separate administration ama talak libasi kanadano haukiba me taragani thoida MLA tarana thadorakiba press statement adudadi makhoi gi demands in the government the PU haijabne adu oirabadi karigidamak makhoi na mitaisin attack toribano aran pawdam tamduna makhoi gi misang khomli miyamdagi minungsini di adubu matang asida lakning libu wahangdi mitaisin na kukisin mezogi miyoisingda attack tawgudoriba sikarigino Anglo Kuki War Memorial gi gate pu mitei singna mai tharamne haibisi mitei da landab yanam kuki sin mizona sa tharakpa yamna sathina luzadaba propaganda mane punamak khangye madudi susampur laidiba mitei singa si kuki sin mizona lehaning de hairi sirakliba moral singa si gi matung ina di housing state asida thokliba kanglok irang asi BJP na sanakhiba but mapum matam sana lusin haudabadagi but aduna mahapu sanakhiba miyoi singa duda onsilaga tamnarakpane adu BJP na sanakhiba put aduna onsilaga tamnarakpa matam sida maisa langliba awaba taribadi misa miyamni haiden su paus na makatana phongdorakli atir ba paw modana laikhidraba singi mafamda karemnabagi thawong taraina lawde lamdam sida mamang thagi ahumdagi hawraga thokiba violence ki oiba thawdoki makasa tharakpo oina nimit khrani gi mamangda khamelokta laikhidaba amadi asu apan nangkhraba miyoi singi matana koki NP gi mihut siladuna Kaiko hau gangtena thadorakwa serol amana karem kathaina hibagi thawong adubu People's Alliance for Peace and Progress Manipur akan mong yaning du phongdorakli organization asina phongdorakibagi matungina gangtegi statement aduda khameloki thawdokta laikhidraba sing amadi soklaba singi awabda saruk yare adubu maitai singna masa kanjanabgi damak imungda lengdana laigadabani amasung aikhoigi khungangda laktuna sibiraga no hakibu wapum adu lepthibani Koki singna makhogi maphamni hairiba lamsing adu kanagi lamno haiba miyamni hena khangnarabu waphamni amaramna koki singna lairu maphamda lan thokpa haiba hanadagi thengnaduna lakli khudam oina hairabada kumja english singa maksamapan ga taraga tretagina taraga mapan fawbada koki amasum tangkul singa english singa maksamapan ga yangkai ga mapan dagina humpuda mar singa english singa maksamapan ga maudraga ni thuidagina maudraga treta naga singa lan tawnaki haidena su pawsna makhatana phongdorakli Lusilak po na pong napang pausiri ka to pamaruay ba pawamana mo rolling MLA singna BL Santos una dun na yang sina tabak tabiyo hanya taksin kre MLA sing masoy tapalite Manipur kanaba gidamok tapun na sangsin minari Govindas Hausuk Delhi da lariba rolling MLA sing masoy tapalite Manipur gi apun masaktam kaida na bigidamok da center gi lusing musing na puna taksin minaduna lari ngasisu BJP gi General Secretary Organization oiriba BL Santos Kapuna mifam panghuktuna state asida center na lakholiba thabak singasi kharaga hena yangsina sangsin biduna athupa matamna santi hanjin hanana bataksin khre haina minister Govidas konthaujamna phongdorakli ngasi social media gi khutang na hauzik Delhi da lariba ruling MLA sing puna yauminaraga thadorakwa video amada minister Govidas konthaujamna hai Delhi da lariba ruling MLA sing tokhaina satnabiki wapam amata laiti Ngarangdigi hauna MLA sing Union Defense Minister Rasnath, Finance Minister Nirmala Sitharaman amadi party ki national spokesperson Samit Patra gonaki ngasisu MLA sing na puna BJP ki National General Secretary Organization BL Santos gonaki unaki badure MLA sing gi maikedi housing Manipur thoglib irang asiga mari lengna Manipur state ki lifeline oina lairiba national highway 2 asi kangpopi matam kaktuna thingjinduna thamlibasi athupa matamda center gi maikedi gi tahundana ba thuna yangna thabak pakhat piu haina tashinki center gi lusing musing Manipur gi territorial integrity kai gi wapam hiram amata da laiti hana dagi su adumak BJP gi maikedi gi Manipur miyamna thajabu wapam asi piraga lakli MLA singi maikedi gi kuki lalabu singna sugi ground rule thugai basi action lauduna mishimina kya ma thokliba
asi hantahanaba singbiu haiba wafamda center gi maikei su Ministry of Home Affairs na hauji state asida tawriba asi hena yangsingna effective oina paikhatlagani haiba wafam phongdokrakhi Minister Govidas na phongdokhi Magna hai laholup UKLF amana election gi matam na makhui gi mateng BJP na lauki haiba wafam adugumba amata party gi leiti iramasiga mari leidina center gi leaders na press note ama tholaga miyamna sengdorakani haina su phongdorakhi ngasi imphal phongba paukse khara da BJP na lusingba government sida yauminari ba MLA sing masoi tana leibigi mong na phongdorakwa si leibik thibani ruling MLA sing gi marakta masoi taba leiti party gi manung na khena ba mata leiti laiminari ba MLA sing puna amata oina manipur gi shanti hanjin hanabagi damakta thengnaminari lairiba government asina miyam goloina na satminagani haina su Govidas konthawjamna phongdokhi MLA karam siamna hai ngasigi imphal phongba paukse sing ruling da laiminari ba MLA sing khaidong naraga leibigi mawong manba wap mama tholakwa leibik thibani ruling da lairiba MLA sing ahum thokna khaidolaga laire haibana sing madu aranani Delhi da laiminariba MLA sing ngarangsu adumak pulaga center gi lusingba sing unaminari ngasisu dumak punna party gi lusingba sing unaduna mipam pangtok minake MLA sing gi marakta wakal tanada bamata lete punna isterasi santi prona bokhona minari hainasu karam sam phongtokli ado hausu kuina di miam paus matang sa lusinjara ge masum miam punna no update ngaminase